ꯍꯩ ꯈꯛꯇ ꯊꯥꯒꯠꯂꯣ ꯃꯤ ꯌꯥꯎꯍꯟꯅꯨꯀꯣ ꯂꯩꯔꯦ ꯈꯨꯔꯒꯨꯟꯒꯤ ꯍꯩ ꯁꯤꯡꯖꯨ ꯑꯣꯏꯁꯤꯅꯤ ꯁꯤꯡ ꯌꯥꯎꯔꯦ ꯅꯣꯕꯥꯞ ꯌꯥꯎꯔꯦ ꯆꯅꯝ ꯌꯥꯎꯔꯦ ꯐꯗꯤꯒꯣꯝ ꯌꯥꯎꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯍꯩꯇꯨꯞ ꯂꯣꯏ ꯌꯥꯎꯔꯦ ꯍꯥꯎꯔꯦ ꯑꯁ ꯃꯁꯤꯃꯨꯛ ꯍꯥꯎꯕꯗꯤ ꯀꯩꯃꯨꯛ ꯍꯪꯉꯨꯅꯤ ꯃꯅꯤꯄꯨꯔ ꯃꯐꯝ ꯑꯇꯩꯗ ꯐꯪꯉꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯍꯩ ꯀꯥꯡꯁꯣꯏ ꯀꯨꯔꯈꯨꯟ ꯁꯤꯡꯖꯨ ꯑꯣꯏꯗꯣ ꯚꯦꯔꯤ ꯇꯦꯁꯇꯤ ꯃꯍꯤꯒꯗꯤ ꯑꯁ ꯍꯥꯎ ꯂꯣꯏ ꯑꯗꯨꯅ ꯁꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯅ ꯕꯦꯜ ꯕꯇꯝꯗ ꯅꯝꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝꯁꯨ ꯈꯪꯍꯟꯕ ꯑꯣꯏꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯈꯨꯔꯒꯨꯟꯒꯤ ꯍꯩ ꯁꯤꯡꯖꯨꯅꯤ ꯍꯥꯎꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ Thanks for watching YouTube.